ꯊꯦꯡꯅꯔꯨꯕꯗꯩ ꯑꯩꯗꯤ ꯉꯥꯎꯈꯔꯦ ꯅꯨꯡꯁꯤꯕꯅꯁꯨ ꯊꯃꯣꯏꯁꯦ ꯊꯟꯈꯔꯦ ꯅꯪꯅ ꯆꯝꯖꯕꯁꯦ ꯑꯩꯗꯤ ꯉꯥꯎꯖꯩ ꯅꯪꯒꯤ ꯊꯃꯣꯏꯗꯁꯨ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯍꯣꯡꯂꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ ꯂꯦꯞꯂꯕꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯎꯈꯤꯗꯔꯤ ꯅꯪꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯅ 喂，你记不记？我终于来呀！¿Cómo hacer para no quererte? Yeah. Tú, nadie como tú, no hay un sustituto para ese cuerpo tuyo que a mí ya me tiene cucu. En un rato te busco. Open up the safe, bitches got a lot to say. To see any face that'll put you in your place. 7